Naga-Kuki Landa Kukisingna Moredagi tanthorakhiba Nagasing amuk hanna khundahangadabni. Naga-Kuki Landa Kukisingna Moredagi tanthorakhiba Naga Furukki mioising amuk hanna khundahanbaga loinana makoigi compensation pigadabni haina demand tawrakle. Wafam asi news agency amana Tribal Youth Development Foundation ke chairman L Siroga unabada fongdokhibani mahakna hai Lising mga chamapan ruhudarani thoida thokiba Naga-Kuki lan maram oiraga Morehda maihorol dagi khundadna lakhiba Naga Furukki moyon lamkang amadi tangkhul sing namduna tanthorakhi makogidamak foundation asina ngasi fauba achuma wayal fangnaba laingakta taksinduna lakli haukiba mirol ahum asida makoigi mangkhriba lanthum singi compensation pibinaba amadi makoibu amuk hanna khunda leta hannaba taksinduna lakli adumoinamak haujik paliba chief minister N Birena foundation asigi demand sing asibu taviduna thabakta ontokani habagi thajaba pirakpa asimak apian bapoi panba yabadi Naga-Kuki landa Kuki students organization na Nagasing pun kumari gi manungda Moreh thadoktuna satkigadabani haina kumja 1938 murhudarani thoigi me thada kanba wafam thamki